Indo-Myanmar border issue ka mari lenana thasi ki kunmanga da resurvey tawgadawriba sida Myanmar government ki mihut yauna state asigi stakeholders sarup yahalu haina hanagi chief minister Okram Ibobina demand tawrakle. Bosem na loba class 10 exam da mark what na pidam bagi watok loidungai chera kasida head examiner na mahairoi kharagi mark sem dok bagi watok amasu desam na buthorakle. Army na nupi oibising yauna chathakiba miot minai gi thong gi mayokta imadarani thoina kangla mamangda changsan kiba khongjang ningsingduna anirak suba anti repression day pangthokre. Amasung National Plastic Surgery Day gi thoram pangthokre athuba matamda RIMS ta burn center hangtoklagani haina RIMS ki director Professor A Santana lauthokre. Mayam bukhrum jari adom nengbiri bisi impact news ni ai pinki okram na hoje pungja sifau bagi maruiba pausing miyam da pizari. Indo-Myanmar border da chayet naba lairiba siga mari lainana tha asigi kunmanga da resurvey tawgadawriba asida Myanmar government ki mihut yauna state asigi tongan stakeholders sing susarok yahalu haina Congress ki luchingba amadi hanagi chief minister Okram Ibobina demand tawrakli. Demand asing asi Manipur Pradesh Congress Committee ki meeting makhada Thoubal District Congress Committee na sinduna Thoubal Mela ground da Manipur sector ki Indo-Myanmar border Hongdokpaga mari lenana protest rally amadi miyam gi mifama mapangthokibaga mari lenana fongdokhibani mahakna hai Manipur miyam na kwatha khunau da state asigi lam henjin na border pillar yungsilakle hairiba achauba ichau ama lakliba asida India government na resurvey ama tawgani haiba wafam thamlakliba Congress na taramna woi adubu resurvey asida Survey of India ki mihut khaktana tawrabadi kanaba oiroi survey asida Myanmar government ki mari leinaba authority sing border pillar asina sokhaliba kwatha khunau gi miyam village chief sing CSO sing gi mihut sing loinana all political party ki mihut sing resurvey asida yawhanbiu State asigi ngamkhai da kilometer ahum hena changsinna yungliba border pillar asina arepa oiragadi state asigi yamna chawba mangjabani masi khangna lengak asina wathok asigi waroisin athubada purakna bohotna biu haina hanagi chief minister asina makhatana fongdokhi nakal amaromda MU gi wathok asina maram oiraga university asigi mahairoi khaktana tana university asida affiliate tawriba college Singda tamliba mahairoi kayagi punsisu manggadawribani wathok asigi matangda lengak asina nachungdana leiba tawbiganu state asida leriba university asi central university ni haiduna leithoklabadi state asida achauba irang ama lakani haina congress ki luchingba asina cheksin wa thamlakli Minister high level committee chairman oi lakta di praja sing imai ben sing na hai bu di low dona tongan bam di madu ta ba ngam da badong na uba madu akhoi yamna mit na ba survey general of India in case lakpa targadi number 1 na adai da khunda laita da koi na leramba local residents madu village chief sing moigi club ki representative sing number 1 da madu mayahon ba state sigi civil society organization mayam gi representative sing yahon ba state government gi mayam yawba karigumba yargadi darkar leike harkaduribra hairoi doribra even all political party gi representative yawda what is the harm state amagi Ngasigi wakan mifama tu da saruk yaki bahanagi deputy chief minister na state asida lairiba real issue sing asina thairaga go to hills go to village tawduna laibana achumba oiroi hauzik lairiba border pillar gi chayet naba Manipur University ki issue ama citizenship amendment bill 2016 gi matangda waroisin puraknaba Delhi chatpiu prime minister yauna mari leinaba authority ga wari sanabiduna wathok sing asigi waroisin puraknaba hotnabiu Border pillar issue ki matangda lengak asina thauna fana center da lairiba luchingba singa wari sanaba ngamdaba sina hauzik lairiba state government asi center da lairiba boss sing pelhanana ba hotna bada surrender tawrabra pumnamak yajarabra loinana yonthoklabra haina gaikhangam na fongdokhi
ngasi gi thoram adu da saruk yakiba hanagi minister Govindas Konthojamna BJP na laibak asigi manghanna ba hotnariba sigumna state asida su BJP na luching balengak asina state asi manghangadawre state asigi fibam fagat hangani haina lakiba BJP government asina state asigi ngamkhai thugaire haina mahakna maral sikhi ngasi gi thoram adu da Congress party ga hanagi minister MLA Singyauna MPCC ki executive member kayana saruk yaki ngangani ito faidok na ngang ado kay na kram takan kram khutpan dyan ta de ko yam system sa ngai da ba ojek Manipur saka sumangai ne mangin lei te ji pha kari saka no maming thon da ba maming lei ba mi sibu mama ma pa na sa sa kari karmai na address to rang mani hai ba ta bra san hoi ba no hoi ba ta bra san pha ba amubi angang bi ga lei ri da adugo asigi sarkar sigi maming leite he phawada kai sarkar maming leite ba sarkar sa kari Manipur prajan asa to ningai ba leiri bra Class 10 examination ki fal lauthokpada Board of Secondary Education Manipur bosem na mioi kharaga manaraga mark semdok semjin tawduna khana chanaba mahairoi singda position pi bagi aron ba thabak chatharabra haibagi chingnaba leire masigi khudam oina handak the class 10 ki examination da mark wat na pirambagi aron ba ma desamna puthokraba matungda head examiner na mahairoi kharagi answer script ta piriba mark semdok bagi wathok amasu desamna puthorakle wathok asida chenari ba head examiner bosem gi chairman in charge secretary controller mafam tahanduna thabaktagi potharaba retired IAS officer amana luchingduna semba inquiry committee amana thigat kadabani haina desamna akanba wafam thamlakli desam gi mayailoi sangda paumi singa unabada mahairoi lup asigi secretary general Sital Oinamna handak desamna puthokliba asoiba mayam asina maram oiraga bosem gi official singna aranba thaong kaya chathabagi mami tare fail oire haina result lauthok piraga first division da pass toba phawba yawram labani Pangthokiba class 10 ki examination da mari suba position ta kibi mahiroi amagi mark ani piba question ki answer chumna pibagi examiner na mark ani adumak piramki adu head examiner na mark ani fangbada mark ama kakthatlamle mahiroi amadana head examiner na hairiba question adumaki answer chumna pibada mark ani adumak piramki mahak na makha taraduna hairok part 2 da leiba Grace Academy gi thokchom Einstein kauba mahiroi amagi home science subject ki answer script ta examiner na piramba mark tagi amuk head examiner na hanthana mark kakthatlamba thengnare asigumba bosem gi checkson daba thong asi makha tana chatharabadi Manipuri gi education system asibaga pangkhak oiragani maram aduna education department amadi mari leinaba singna khudakta yengsin biu loinana desamna thamkiba wafam thabakta onthoktrabadi ihau lakpa yai haina checkson wa thamlakli angang asi mark tara hek magi phangiba mark sida mark tara hapada ma rank chen angang ni magi question number si series ta hekta mathang manau naina mark si ama kakpa ani kakpa hum kakpa loina kakthat pirame aduga kakpagi maram amadi proof puthokte masisu examiner si ngibo jaduna yam mayek sengna tik tobidana mark si phun piramba ikoi thengnaje sigumba soiba ranba mayam si retired IAS officer amana siamba du inquiry committee tuna thijallaga masiga sumaran puthokadobani loinana Board of Secondary Education Manipur gi hauji chairman in charge oriba secretary controller makung mathang lairiba lusingba singasi Manipur government na thubu matamda lakhokuna hairiba lusingba singasi makhatana lehenba yaroi head examiner oikiba coordinator oikiba kesida wathok oibasida chenariba wajasing makhatana board amadi council gi competition oiba thabak singda yawba sungai yaroi Army na Manipur da miot minai kaya chathakiba maru oina nupi oibising da chathakiba thong singi mayokta lamdam asigi ima tarani thoina kangla mamangda fi thongdana changsin kiba khongjang adubu ningsing duna ngasi anirak suba oina anti repression day gi thoram pangthokre Thoramadu Anti-Repression Organizing Committee na Sinduna Palace Compound da leiba Maharaj Buddha Chandra College ki multi-purpose hall da pangthoki bani Kangla mamangda khongjang changsin ki bi ima sing adugi maraktagi leikhiraba ima anigi mitamda ngasigi thoramadu ga mari lenana leisu kattuna ikai khumnaki Manipur gi tongan ba mafam dagi lakpa maira paibi kayana thoramadu da saruk yakhi badana tana CSO kaya dagi luchingba singna ngasigi thoramadu da saruk yakhi loinana English ani ga supna mari da kangla mamangda phi thongdana thauna phana changsin khiba khongjang adu da saruk yakhi bi ima sing da su ngasigi thoram adu da ikai khumna ba utkhi
Panba yabadi haukiba English ani ka supna mari gi July 10 da masagi mayumda tumduna laizabi Thangjam Manoramabu army gi kangbu amana faduna pukhraga miot minai kaya chatharaba matungda tamthina hatoklaga huntoklambadagi Madugi Thongbu Yaning the Bafungdokuna, Lamdam Asiki Ima Iben Singna, Haunaruba Naidana Akan Bakongjang Jangsilakpagi Sarukama Oina, Matam Aduda, Kanglada Leramba Assam Rifles ki get Mamangda, Nasiki Numit Haibadi, July Gitangtara Mangada, Fi Tongdana Kongjang Adu Jangsinduna, Togdok Adugi Pauna Malem Sinbatungan Kibani. Thauramadu da Sarukiyakiba Amkilgi President Fanjobam Sakhi Laimana Avspagi Makhada Manipur gi miyamna miot minai kaya thengnaduna lakli Thangjam Manorama gi mihata chenaba security personnel sing hauzik fauba chairak amata fangba laitri haina fongdoki Amadi Tripura gi Chief Minister na state adudagi Avspa lokthokpa ngamlaga Manipur gi Chief Minister na karigi damakta lokthokpa ngamloidoribena haiba wahangsu lengaki mafamda thamki Monorama gi ex Asia khara phangkiba khaktani mangonda tawbikiba otkiba naikiba deten tawba nupi amada mi amada tawphang thoktraba momaina thoklawna kapaga hatokpa nattaba kadino haifang khangdraba thabak adogi tawkriba siphai sing ado dandi phangdri ngasi phawga aduna Manipur da ek asna adoki matik sathina ha otki karigi tamakta Tripura gi same na Chief Minister na Avspa lokthokpadi ngamaga aiphoge Manipur gi same na karibidamakta Avspa si lokthokpa ngamdribano Regional Institute of Medical Sciences RIMS na sintuna ngasi chahi asigi National Plastic Surgery Day gi thoram pangthokre loinana RIMS da Burn Center ama thubada hangdoklagani haina RIMS ki Director Professor A Santana thoram atu da lauthokre Thoram adu Restore Life After Burn haiba thimda RIMS ki OPD counter mamangda pangthokibani Rotary Club of Imphal gi matenga loinana pangthokiba thoram aduda Professor A Santana makhatana phongdokibada RIMS amasung miyam gi marakta afaba mari thamba ngamnaba amadi miyamna RIMS ta thajaba mangdanaba haksel ga mari leinaba asiguma thoram asi leptana pangthokpa mathau tai haina phongdoki thoram aduda sarukyakiba Siza Hospital and Research Institute ki Chairman cum Managing Director Dr. Palin Nahai plastic surgery tauba haibasi tasengna makidi mai natraga acid kumbana chakthekkiba miyoi sing natraga accident na maram oiraga hakchangi apikpa sarukta asoiba oikiba sing hanagi maongda thamnaba taugadabani aduba hojiki matamdadi sel paiba amasung masak naiba miyoi singna masagi sakfam amasung maithong hena faza thoknaba plastic surgery taunare haina phongdoki thoramadu ki saruk ama oina post burns deformities oiraba patients singi free corrective surgery camp amasu pangthoki and particularly for burns there is going to be one burn center is going to come up in the RIMS, and we are working on very hard, and we have already tender process is already over. So one separate new building will be coming up. This is one of the few department we started MCS course, and RIMS is one of the few institute in the Northeast having the MCS in the plastic surgery. For the information of the public, it may be because of thermal burn. It may be because of the acid or alkali, it can be because of the electrical burn, and most of the, as Professor G.N. Sharma has pointed out in the 35 years back, most of the burns are preventable. For our Caesar Hospital, we are doing a free consultation for 1 week to mark this National Plastic Surgery after 23rd for all the patients of reconstructive as well as cosmetic. Manipur University ki Vice Chancellor ki mathakta High Court ki retired Judge amana judicial inquiry taunanaba state amadi central government taksinba University mathau taunanaba acting VC ama hapkadabani haiba wafam yawba warep taruk miyam ki mifam na warep lawkre VC lawthu haiba gi khongjang na University mathau taudana lairiba fiba masigi waroisin ama puraknaba kakwa community hall da pangthokiba mifam gi oiba miyam gi oiba mifam da warep sing asi lawkhibani mifam adu da warep lawdringai mangoina na VC ki mathak University Grant Commission ki officer na luchingba kangbuna thizal hanbagi mahuta ningthina michang mikhai naidana thizinba ngamgataba retired judge amana judicial inquiry tawhangadabani haiba wafamna maru oiba wafam oina thamnaki mifam adu local surrounding people of the
Manipur University Kanchipur amasung atopa organization kharaga khusamnaduna pangthokibani khananina baduda senior citizen political party civil society organization ke mihut singh Manipur University ki student union teachers association staff association ke miyoi singna makhoina VC lauthu haiduna changsiliba khongjangi Maram nahauna saruk yakhiba singki mafamda thamki atopa wangangloi singna VC ki mathakta Thizin ge hairabadi mahakpu matam kharagi suti piraba matungda thizin gadabani natrabadi michang mikhai naigani HRD ministry na thizalangani hairaklabani na courta retired judge amana luchingba kangbuda thizilhanbiyo haina wakatpa mathauta haiba wafam sing thamnaki Mifam aduda veteran politician O Joina moderator amadi retired professor Sadanandana co-moderator oikhi Nasi administration da gyan ta da ban tawre Brandi ke yam to the nade mukso sida palliye executive council the by circulation of files by circulation meeting to executive council is the man chia to the mayam to ko ga ta ta ne ko ko ni otherwise ni khalan da by circulation of file si kali administration mahak si aham da wag fundagi lothok tana inquiry to there will be bias inquiry. First, he must be removed from his chair. Achong mentok isin torka lebase masin loiselhanana ba prajana court ki mating lorga loiselhan si natradi government of India da hairu titaroi commission of inquiry in 1952 da commission of semu yaroi ari government of Manipur hai maje ko ngamoi central university na haina masu hairakani Manipur University ki Vice Chancellor AP Pandey from Lotho Haiduna Musu Muta Amadi Musana Changsin Kiba Khongjang Saugal Aduna ngasi mafam kayada miyamna wakat mifam chathakre Khongjang ngasi saruk ama oina ngasi Uripok Achom Laikaida Samaj Tengbang Loop Community Development Society Uripok Sorbon Thingel amasung Rims Road ta laiba United Clubs IMC Ward number 4 gi thomi amadi Maira Paibi Singna wakat mifam famduna protest tawkhibani wakat mifam asida saruk yakiba Khongjang loi amana haikibada Manipur University da oiriba wathok asi Manipur lengak amadi center na matam chana yengsilamlabadi nganna waroisin purakpa yabani adubu lengak na thabak tawbada yamna taptha hobana leithokle Masina maram oiraga ngasi fauba waroisin puraktabana mahiroi singi tungi punsi mangba yabagi akiba leire nakala maromda Ministry of Human Resource Development Inquiry tawgani haibasi independent body oidabana achumba fangani thajade High Court ki retired judge amana luchingduna thigatlabadi achumba fangbada natana VC gi mathakta siriba maral khangani haiki Ministry of Human Resource Development Shema Inquiry Committee sida independent inquiry oidabanina independent oiba yaragadi judicial inquiry gumbama retired high court ki judge gumbama natra retired high court chief justice gumbama tawraga fact finding inquiry se fajana puthuaga di BC ki mataka siriba maral mayam si asumba langlan langjuno phangmangam gan democratic oiba asumba da yumpham oiba democratic movement changchel khudingmak ko United Club site ki da koi mating pangjagani support tokjagani Ministry of Human Resource Development Kumjali Singamaga Chamapan Yankai Humdoida Burmada Kabo Tampak Pitokraba Matungda Manjet Lok Kitorbanda Kwatha Khunaugi Eastern Boundary Oirakibani Masida Lengakna Boundary Pillar number 81 gi Hauzik Jungliba Mafamasi Chumme Haibatarabadi Madugi Chap Chaba document Puthok Pio Haina Kanglepa Kanbalup Nathok Pachirol Amana Kangalakli Amadi Molcham Holland Fai Kwatha Khunau Amadi Choro Khulgi Lairiba Ngamkai ki Chayet Nabasing Asi stakeholders Singaloinana resurvey Taubiyo Hainasu Makatarakli Manipur gi ngamkai mangsilakliba loinana Manipur University ki issue na maram oiraga mahiroi kaya amagi punsi mangsilakliba tanja asida Manipur Pradesh Youth Congress Committee na tumina lairoi wathok sing asigi matangda laingak na tumina laithokpa chumloi haina Youth Committee asigi President Amir Hussain na Jackson wathamlakli Nakala the state asigi issue kaya siga mari lainana National Youth President Kesaf Chan Yadav yauna bike rally ama Imphal City manungda tha asigi tang tara tareta chatkani haina Manipur Pradesh Youth Congress Committee gi maikai degi thamlakli BT Road ta laiba Congress Bhavan da Paumi Singh unaba amada Manipur Pradesh Youth Congress Committee gi President Amir Hussain hai Congress Party amadi Youth Congress Committee na Manipur gi ngamkhai kaidana ba hotnaduna lakli ngasi su state asigi ngamkhai kaibagi fibam Congress ki karmi khudingmakna I fauba katnana ba sem sari haina President asina phongdoki
ngasigi paugi mifam adu saruk yakiba Manipur Pradesh Youth Congress Committee ki General Secretary Bahadur Rahmanna Manipur University ki wathok asina maram oiraga mahairoi kaya amagi punsi tangdu laita dabagi fibam da lairakli lairiba lengak asina mahairoi singi punsi kanbagi mahutta fam konduna leire National Youth Congress President Masaya Auraga Housing State asigi mahairoi singi punsi kannana ba changsinbada saruk yagani haina General Secretary asina fongdoki Nakal amarom the state asigi housing lairiba ILP Citizenship Amendment Bill 2016 yauna issue kaya asi khanani nabagi tanja fangdanaba haiduna lakatoribi assembly mifam numit nini khakta da tensin ba asigi maram karino haina Manipur Pradesh Youth Congress Committee ki Vice President NG Dilip na wahang tawrakli July की तारीख 33 लाइबापोपो नुमिता मणिपुर प्रदेश यूथ कांग्रेस कमिटी न सिन जदुना इरमदम कन्नब खोंचत अमा चचगनी हाइबा खोंचत असिदा नेशनल इंडियन यूथ कांग्रेस के प्रेसिडेंट श्री केशव सानी यादवना लुचिंगबिदुना सरु यागनी कांग्रेस पार्टी न मतम पुंबदा मणिपुर की ngam-khai कायदनबा होनदुना लागली ngasisu मणिपुर की ngam-khai कायबगी फिबम लागलबदी कांग्रेस के कर्मी खुदिमगना इरमदम कन्नबा ई कन्नबा सेम सादना लेरी ngasi numit nifum ngani sure henjele phamsine hen important hoina khanduna leire satra gi punsi gi akhoi gi manipur khunai sibu hayeng tungi yumbirel oidorip sigi na karimbo khanbidre pham kon bana luren leire masi akhoi yaroi akhoi NSY amadi manipur youth congress committee na khongjang changsel leirani tumina leiraroi akhoi gi national president lakpa akhoi ready chathagani makhata na khongjang changsel gani ngamkhai gi matang da survey team lautringai da Manipur miyam ki chapchaba firep ama hana warep na hoba changi July 19 fawbagi manung da lenga ki chapchaba firep miyam da khangan gadabani weightlifter khumukjam sanjida gi achumba YLPU lenga ki oja transfer amadi posting miyam da mayek sing na khangalu hariba sing asiga mari leinana lenga ki oiba line of action miyam da mayek sing na khangalu haina Socialist Students Union of Manipur na thokpa chirol amana khangalakli Bosem amadi kosem ki syllabus ta thang ta gi subject asi yaurabasu lengak na ngasi fauba subject asi ki oza amata happy dabana khudong cha daba kaya mayok na re haina kimex ki maikai degi thamlakli ngasi kanglai Indigenous Martial Arts and Cultural Society na sinduna prospects of thang ta education in Manipur haibagi hiramda khanani na bagi thoram ama palace compound da laiba government dance college ta pangthoki thoram aduga mari lenena kimex ki maikai degi thamlaki ba wafamasi government na thang ta gi oza happy daba maramna lamdam asiki culture gi saruk amo oibata natana hakchang fana thamba mahairoi singbu thaugalon na chingba nat ki lichat kaya tambi bata natana isa ngak thok jaba yabagi asigumba subject asida lengak na mityeng changbi dana leiba asi laibak thibani athuba matamda mityeng changbi duna subject asigi oja sing hapiu hairiba sini ngasigi khana neinabagi thoramadu Manipur University of Culture gi thangta syllabus ki member Dr. Loitonjam Kokngang Professor Dr. Paunam Gunindro amadi Indo-Japan Friendship Association ki President P.S. Nandakumar amasung Manipur Culture University ki Assistant Professor Dr. Mangkhomani Mongsabana panelist oina saruk yakhi loinana ningthau khongjam Khel Chandra Singh Charitable Trust ki Chairman N Tombi Ras na khananena badu ki moderator oiki thauramadu mari leinana Impact News ka unabada ki Max ki advisor Parijat Nahai, how Kibachahi English and Supna Tara Humdoi dagi, Bosem gi syllabus ta hapada natana English and Supna Tara Tare Tarani Pandagi, Kosem gi syllabus ta hap krabasu, subject asik oza amatalengak na happy dabana, Punna Mahilo sang Yankai Mari Romda, Thang Tagi subject asik Kimex ki volunteer singna, Mairo sing takpi tambiri. Thang tagi maru oiba amadi akhoi gi yel hongai dagi lairak chatna lichat kaya bu yokhat piba oina lengak asina ehen bamiyeng changbi ba oina oja sing asi hapiu haiki baga loinana karigumba lengak na miyeng changbi drabadi mahairoi amadi miyam ga loinana khongjang changsin gani haiki ki marks na school yankhai mari rom da hojik se tambiri akhoi gi voluntary tambiri the voluntary tambi ba haibasi masi limitation ama khang ne hajariba makha akhoi gi tab thorang siti Manipur sarkar na akhoi oza happy raga akhoi gi school sing asi daida thang tabu subject amoina tamhan ki basa Manipur sarkar gi thokdang oigadabani akhoi ki marks ti akhoi gi mang da karigum khara khak chelamaga
ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯛꯀꯗꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯕꯅꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 8ꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯁꯤꯂꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯔꯊ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯕ ꯄ꯭ꯂꯤꯅꯔꯤ ꯃꯤꯇꯤꯡꯗ ꯒꯚꯔꯅꯔ ꯅꯥꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁꯦꯟꯇꯪ ꯍꯦꯟꯅ ꯊꯥꯗꯅꯕ ꯇꯛꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯔꯥꯖ ꯚꯕꯟꯗ ꯒꯚꯔꯅꯔꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯁꯦꯟꯊꯪ ꯊꯥꯗꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯄꯥꯛꯄ ꯆꯥꯎꯕ ꯌꯦꯡꯂꯒ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜ ꯅꯦꯝꯕ ꯃꯐꯝꯗ ꯍꯦꯟꯅ ꯊꯥꯗꯅꯕ ꯇꯛꯁꯤꯜꯂꯝꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯄꯨꯈꯠꯂꯗꯨꯅ ꯇꯤꯜꯂꯤꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕꯁꯨ ꯇꯛꯁꯤꯜꯂꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ Any central government scheme which are there should be translated in local languages. Spoken to Niranjan Jyoti, Sadhvi Niranjan Jyoti, she called upon me, she's Minister State of Food Processing. I told her that she should help us to get more food processing units. People's Action for National Democratic Movement Pandam Nathokpa Cherol Amada University Community Amadi Lup Kayana Changsiliba Iho Asibu Saugatladuna Mathau Masakhangdaba Professor A.P. Pande Gumba Khangdok Khak Amana Senglaba Mahiloisang Oiriba MU bu political warfare on Tokpayaro Haina Kangalakli Amadi Miyamgi Ihul Khangna Professor Pande Lokthokpana Lebaki Achumba Khongthang Oigani Hainasu Mahakna Makhatarali Iboy ama sumang lira sanglenda kunmari suba oiba tha ama chupna chatharakiba Moirang Parva tradition ki training asi loisinkhre Manipur State Sumang Lila Council amasung Theatre Mirror Imphal anina puna khusamnaduna mamang thagi tang tara manga dagi chatharakiba training loisanbagi thoromaduda Chief Minister gi loina biyauna Art and Culture gi Director Imphal East West ki Adaksha amasung tongan ba miyoi kayana saruk yaki tha ama chupna chatharakiba training aduda resource Oikiba Singh amasung trainee singda achamba khudol pot ka loinana sakhangchi amamam khusinaki Leibaki oiba thokdo wathok ama thokpa matamda noigi lengak haina lengak khaktada inthokpagi mahutta aigi lengak ni haibagi wakhalon laklaba matamda lingjel manaba thakwangba khunai ama oiba ngamgani miyamna lana unanaba maongda ona tainaba wahanthok Hanbagi Chanabi ama lairib asi semdokpa matam oire haina CAF and PD Minister Karam Shyamna Fongdokre. Wafam asi taramatoi Super State Level Pineapple Festival come sellers and buyers meet and youth festival gingasi nini janba numita saruk yaraduna Fongdokhibani. Panbayai Development Organization Andro Kendra Sinduna ngarangdagi hauraga thasigi taramapan fauba numit taruk ni chupna chathagadaba festival asi Manipur gi Governor Nazma Heptulana ngarang haudokhibani. Ngasigi thoramadugi athoiba mitunglen oikiba Minister Karam Shyamna Lengak asina lamdam asigi miyoi lak kunipan henbada thabak loinamak piba mafam khudingmak kham thengna amukta da chawkhat anba ngamba nate tapna chawkhat khongthangda mangjil thananaba amadi masana masabu thabak pijananaba thorang kaya de paikhali amadi paikhat khigani afaba thausil kaya paikhattunasu lengak pu pukning thogat pibagi mahutta criticize tawbagi damakta miyoi kaya leitaba nate Suba nomba kanba amana amabu panghaida haizinduna propaganda sandokpagi chatnabi thadokduna Manipur chawkhatnaba hotnabada aikhoi khudingmaki thaudang lei haiba wafam khantaduna amata oina lepminarasi haina mahakna fongdokhi Maruina akoi competition ne mioi bagi punsida competition yaudana adi kaimamata mai pakte Uzik Andro Kendra Pineapple Festival Taure Haraga Aquina quality labor product Putokrava Aduga Yamna organic base of Oziki Harnungsin of Akotwa any Pitribi Sokalava Lavaks in the organic Matamziki Uria Duada Cyber Potsi taste of Era Line Kang and organic farming Taunanaba organic Kenoma Sinba Masi Asuki Matik Pai Potu Pajaba Aduga tasty Jueva quality Zuleva Production puthokpa kanda tauriba festival sigi nungi waiba wan toktu laigani haina aina thajai
All Manipur Music Association Amagi Hana President Oiramba Dr. Jodha Chandra Sanasam Amadi Association Asigi Advisor Moirangthem Kumarda Manipur Sahitya Parisad Imphal Chahi Asigi Piba Sahitya Bhushan Amadi Sangit Bhushan Mana Fanglakpagi reception cum felicitation gi thoram ama kai sampat junction da leiba ima conference hall da pangthokre haina All Manipur Music Association na thadorakpa Gerald Amana hairi Matang swai sa break ama lausage break ki matungda street vendor singbu akaknaba matam khara piraga pot yolhanana ba lengakna thokiba order yaba ngamloi haina ngasi street vendor fambi singna haurakibaki pau amadi Manipur amasung malem gi tongan tongan ba ipau sing putuna lakjage impact news pumi engta duna lebiu mayambo mukana taramna okchari bulletin asiki makhata ba pau miyam pizari Street vendor singbu akaknaba matam khara piraga pot yolhanana ba lengakna thokiba order yaba ngamloi haina ngasi street vendor singna city police ta thomjin duna irang hokre loinana lengakna street vendor singi oiba tangta ba mafam ma pidri fauba street vendor singna hanadagi famduna lakpa mafam singda pot yonbada athingba piganu haina su street vendor singna chief minister gi pukning chingsilakli hiramasi gi matangda irapati kobi alugali da street vendor fambi amana paungi singda fongdorakpada lengakna ina khunba khaktagi khanbiganu Lairabana masing yamba lamdam oibana card pai deba singisu yengbiduna lengakna street vendor gi famfam ama athubada P3 fauba street vendor singna pot yon bada athingba pibiganu loinana ima kaithel ohumgi sizinadana lairiba mathaki floor da street vendor singi mafam ama yaragadi pibiu hainasu lenga ke pukning chingsilakli panbaya badi khwaramban ima kaithel ohummak India gi iconic place oina Semkat Nanaba Chief Minister N. Birena Handa Kaithel Yengsin Kibada Street Vendor Singi Oiba Mafam Amasu Athubada Pinana Pohotnagani Haina Chief Minister Na Fongdo Kibalai Krabani मन मसिंग यामे लेबाक से अदुना उपाय लेताबनिना कथेन सिना हिंगबना फारे खल्ला कांदा पुनम कथेन सिदा सक्तार बंगातनी अदुदुना लेबाकना मसैसिदा इसिदा अयाब अमा पिबिदना मतम खरा अखोइना जगह अमा पिद्रिबाव फमहन बिरो नत्रगना मार्केट अहुंगी मथक्ता हांगिबे स्पेसिंग सिदा संगहन बिरो अखोइ सरकारना पिरिबा मतम जे यानिंगदे नुंगदांगी अयुक्की पुंग अहुम अनि दगी थोगलागा करिनो खोना तौदोरिसे मिनुंगसि लाइबियो लाइरब अखोइगिसु मिसंग संगबियु सेमगी साइतगिसु अदगिदि महुतगी साइतगिसु Haukiba July Tara Mathoidaki BDF personnel Singna Chatharakliba sees work strike ki sarukama oina ngasi Bishnupur district in Nambol Bazaar, Bishnupur Forest Gate amasung Modern Fish Market Moirangda wakat mifam chathakre. BDF Guardian Association Sinduna Chathakiba wakat mifam aduda Apunba Nambol Meirapai Bigi Secretary Laifrakpam Premilana Hai. Hauzik Matamga Chanadraba BDF ki tolop asi hengathan biu BDF ki family na thengnariba awaba asi masakhang biu haiki. Mahakna Manipur Police IRB Manipur Rifle gumna duty pistol laga tolopna haikru manada yom laga piri basi yamna pende asumna tauduna lairabadi BDF personnel singi nong manatraga nong madi wakhal puba ngamlakteduna suicide torokpa yai maramasina pali balenga kasina BDF personnel amasung makhoigi imung manungi yengbiraga hauzik matamga chana batolop pibina appeal tawrakli karigumba lengakna tumina laisilabadi BDF Guardian Association na Makal Makha Kayagi Khongjang Changsilagani Haina Mahakna Makhatana Fongdoki Ngasigi Wakan Mifam Aduda BDF Singi family di Mina Trabra Aikoibu Hinganbiu Lenga ki Thong Yaningde BDF Singbu Tamthina Otpiganu Aikoisu Imung Puba Ngamhanbiu Aikoi Hingbada Ware Naihatpagi Thong Thadokpiu Haibana Chingba play card Kiasu Sizinaki Ngasi Nambol Bazaar the Fam Kiba Wakan Mifam Aduda BDF Guardian Association Gimioi Chohum Henbana Sarukyaki Makoida Yamna interesting when a tabak tauriba BDF Sing Asida Makoida Piriba Tulop Sing Asi Gormena Asukimati PE Maramaduna Imungi Pemili Singi Mentally Badan Pubada Awaba Maoi Maramaduna Aikoigi Manipur Gormena Atuba Matamda BDF Singi Tulop Sing Asi Kazikang Hakat Pinaba Haiduna Aikoigi family ki side ki thamjari
All Manipur BDF Welfare Association की मिटिंग मखादा थौबाल District BDF Welfare Association असु थौबाल District ता BDF सिंगी ओइबा अचौबा मिफम अमा थौबाल वांग मताबा कम्युनिटी हॉल दा पांगथोखरे थौबाल District ता लैबा BDF सिंगना सरुक यादुना पांगथोखिबा मिफम अदुदा association असिगी BDF सिंगना चंगसिलिबा pen down gun down agitation असि ngasiga thana numit mangani sura fawba lengakna positive oiba response amata piraktabada pen dabasu fongdokhi BDF सिंगना मखोइगी थागी तोलोब हेंकलु हाइना तालिबा डिमांड असि लेंगाकना थवोइद्रबती हेन अकनबा खोंजंग चंगसिनगनी हाइना थौबाल डिस्ट्रिक्ट BDF वेलफेयर एसोसिएशन ना फोंगदोरकली लमदम असिदा खुंदामिनदुना नुंगसी चानना लेमिनरिबा फुरुप मसेल मरु ओइना मैतै अमदि मैतै पांगल सिंगी मरक्ता नुंगसीदनबा नुंगसीनदनबा सोशल मीडिया की खुथांगदा सिंगचेप थाबा तौबिगनु हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन MMWO ना लमदम असिगी मियामदा चेरोल अमदा अपील तौरकली Science and Literature Haibe Hiramda Study Circle Pangthoktuna Khananenakre Khananenaba Adu The Cultural Forum Manipurna Sinduna Konung Lampakta Leiba Government Dance College ta Pangthokibani Thauramadu da Lamdamasigi Science amasung Literature Gilamda Thabak Tauriba Miyoi Singna Saruk Yaki Manipur University ki Chemistry Department ki Professor N Raj Mohanna Science amasung Literature ani punsinduna tungda tholakpa yaba wari kaya iri Malem asi matam amagi afauba aiba kayana computer gi juk laktuna ahongba kaya ama purakani hairamba adu haujikti oithokpani haina wafam asi thamki Nunglekpam Premina Iba Manipuri Women Through the Century haina mingthonba essay lyric loinana The Mystery of Nine Silhote Memoir of Life haina mingthonba saireng lyric ngasi fongkre ai besi gi nauna fonglakhibe essay lyric asida khunai asida nupi singna thengnariba khudong chadabasing mayek sengna miyamda khanganaba laknari ngasi Manipur Press Club ta pangthokiba lyric fongbagi thoramaduda Manipur Legislative Assembly ki Speaker Y Khem Chansu sarukyaki Patsoi Part 3 the Labour Organization for Integrated Rural Development OIRD na sinduna ahumlak suba Academic Excellence Award amadi anirak suba Sports Merit Award ngasi yanthokre Patsoi Tuliyaima Century Club ki matenga loinana pangthokiba thoram adu Patsoi Part 3 ke community hall da pangthokibani thoram adu da CBSE bosem amadi kosem na loba exam singda masak thokna mai paklakraba OIRD na konba mafam singda leiriba mahairoi singda achamba khudol piduna pukning thawatki loinana sana khotnaba gi lamda state amadi national ki thakta medal lawrakraba sanaroi singda su khudol tamduna pukning thawatki thoram adu da sarugya ki ba Patsoi SC ge MLA ek Kemira baina hai mobile phone na kana bakaya pirabasu haurakliba angang singna masibu lana sizinabadagi thoklakliba thokhaningda ba thodok kaya asi wakhal mapung fadriba mahairoi sing maru oina class 12 faubagi manungda leiriba mahairoi singda mobile phone paihandana ba appeal tawki nakal amaromda MU gi issue asigi matangda mari leneba singna ahenba mityeng Changbidana Laiba Asi Laibak Thibani Haina Fongtok Pagaloina Mahiroi Singi exam gi fall lautokpada asoiba aranba kaya laibagi mami tarakliba asi Mahiroi Singi oina ningba kaini ngaini mahi masing tambagi lamdadi mari lainaba singna khara hena Jackson haningi haiba wafam thamki education haibase yaw to taragadi ai koi kalguma kamga thamba samana education yaw to magi qualification buga chana na sabab sarkar ko hakka baya tabadina masado gold medalist ada international bhawa lawu ragasu masado class ai pass to the boy undaladi makram maina inspector pibe yagani karmaina magi gold medal tuna magi qualification ko lepa yagani aduna hiram kudin mata afaba mai pakwa hiram kudin mata oye haiba taragadi without education yade Sapam Sagai ki oiba afaba mahiroi singda meritorious award yenthokpagi thorom amangasi Imphal gi GM Hall da pangthokre Sapam's Family Foundation na sinduna thorom adu ahanbo ina pangthokibani thorom adu da Sapam's Family Foundation gi member amasu oiba Patsoi constituency gi hanagi MLA Sapam Kunjakishore Sapam Gram Panchayat ki Pradhan Sapam Rameshwar Foundation asigi President Sapam Manihar amasung social activist Sapam Cha Jadu Mani na chingba miyoi kayana saruk yaki
आदि ग्राफिक्स हाइरिबा कंपनी असि नौना हांगबा रेडिएंट फिटनेस सेंटर ngasi संगाख्रे फिटनेस सेंटर असि पैलेस कंपाउंड लेबा सिटी कन्वेंशन की मनाक्ता लेरिबा लंबी की अवांग थंगबा सरुक्ता लेबनी फिटनेस सेंटर असिदा अनौब इक्विपमेंट सिंग थमदुना मियामदा खुदोंग चाबा पीगेदौरी सोनाबाद स्टीम बाथ न चिंगबा तोंगान तोंगान बा खुदोंग चाबा कयासु सेंटर असिना मियामदा पीदुना मसामा ओफाबा तिंजंग काइजंग दबा लमदम अमा ओहेनबगी वाखलोंदा सेंटर असि हांगदोकपनी हाइना प्रोपाइटर एंड रोमियो न फोंदोखी लोइनना मखाताना स्विमिंग पूल यावबा अमदी स्केटिंग तौबा याबा तोंगान तोंगान बा आइटम कया यावबा मफम अमा सेमदुना मियामना ngahaktang oirabasu pothaba yaba mafam amasu semgatnana ba thorang tauri haina फोंदोखी सिंगजमई चिंगा मखा ओइनाम लाइरक्ता मफम अदुगी क्लब अमदी मेरा पाइबी सिंगना ड्राइव चथदुना मियोय कयादगी युंगांग अमदी युंगो कया फागतख्रे लैसेंबा मरुप चिंगा मखा ओइनाम लाइरक अमदी ओइनाम लाइरक मेरा पाइबी लुपना चथखिबा ड्राइव अदुदा युंगो लीटर होमफु हेना अमदी युंगांग खरा फागतखी फागलकलबा युसिंग अदु मियाम की ममांगदा मई थादुना मांगहनख्रे हौजिक सानबगी पाव सब जूनियर गर्ल्स नेशनल फुटबॉल चैंपियनशिप ता चैंपियन ओइरखरबा मणिपुर टीम बुंगसी तरामना ओख्रे ओडिशा की कतक थासिगी अमदगी जुलाई 12 फावबा चथकिबा फुटबॉल चैंपियनशिप अदुदा इंडिया की तोंगान तोंगान बा मफमसिंगदगी लाकपा टीम कुनिथोइना ग्रुप 3 थोकना खाइदोक्तुना सरुक याखी चथकिबा फुटबॉल टूर्नामेंट असगी फाइनल मैच ता मणिपुरना ओडिशा बु पांचल अनि अमदा माइथिबा पिरम लगा अहानबा ओइना चैंपियनशिप असी माइपाक पंगमखी अहानबा ओइना मणिपुरना सब जूनियर गर्ल्स नेशनल फुटबॉल चैंपियनशिप ता सरुक याखिबा मतमदा टीम असिना क्वार्टर फाइनल फाउबा चंगबा ngamkhibaga loinana matung tarakpa championship anidana thangna semi final amadi runners up takhibani championship aduda saruk yakhiba manipur gi nupi macha sanaroi kunmathoi amadi team manager C Ice kailani chanu amadi coach N Sivan nadabu okpo oina मपाल कांगजेबुंगदा लेबा ऑल मणिपुर स्पोर्ट्स एसोसिएशन की कॉन्फ्रेंस हॉल दा पांगथोकिबा थौरम अदुदा ऑल मणिपुर स्पोर्ट्स एसोसिएशन की जनरल सेक्रेटरी आर के सनायाइमा अम्फा की प्रेसिडेंट एस सनातोंबा जनरल सेक्रेटरी इंचार्ज एल ज्योतिर्मोय रॉय ट्रेजरर एल दिनमनी अमदी एसोसिएशन असिगी मसक नाइबा मियोय सिंगा लोनेना सानारोय सिंग अदुगी इमुंग मनुंगी मियोय कयाना सरुक याखी गिनीस वर्ल्ड रिकॉर्ड तानबा मणिपुर दगी याम्बेम गोबिन गौबा थौना फबा नुपा अमा थोलकले महाकना 3 मिनट अमदी 1 मिनट की एल्बो स्ट्राइक ता हौजिक लरिबा मालेम की रिकॉर्ड थुगाइबा ngamgani haina claim tawropaga loinana athubada manipur gi youth affairs and sports ki ayaba fanglaba matungda guinness world record ki attempt tawragani hairi hiramasiga mari lenana manipur press club ta paumi singa unaba amada yambem gobin na hai 3 minute elbow strike ta strike masing chahum amasung 1 minute elbow strike ta strike masing chahum ga kuntra na Guinness World Record oiri adubu yambem gobin na 3 minute elbow strike ta malem gi oina leiriba record asidagi double times hena Thinba ngamgani haina phongdorakli hairiba event asida natana 1 minute diamond safe push up 1 minute knuckle push up 1 minute sit up 3 minute sit up knuckle diamond safe push up haiba tongan ba event tasu record thamga ngamgani hairi हाइरिबा इवेंट सिंग असदा रिकॉर्ड थमनबगिदमक्ता गिनीस वर्ल्ड रिकॉर्ड की ऑफिशियल वेबसाइट ता मरी लेरबा चे चांगसु थाजनख्रे हाइना फोंदोरकले 3 minute world record se Guinness of record se 300 ne leije ado 700 above ti thinjare aduga 1 minute na 330 lemne 340 above ti thille ado hauji khoina ngai je sege kanodagi yasti approval ne sinumita sillo aduragi sinumita namaji aduragi witness ka giloin pothoroye habigi approval do ne khoi ngai je Imphal East District Subroto Mukherjee Under 17 Boys Football Tournament के फाइनल दा CSE बोयाइमा हाई स्कूल सिंगजमई खेतुलेकाई अमदी ब्राइट करियर एकेडमी लमलाई अनि लंबा तौनरगनी ngasi nungthil खुमल लंपाक आर्टिफिशियल टफ ग्राउंड साना की टूर्नामेंट असि अहानबा सेमी फाइनल दा CSE बोयाइमा हाई स्कूल सिंगजमई खेतुलेकाई की सानारोय मार्विन ना मैच असि की 33 सुबह मिनट चनखिबा अमता ngairaba पांजिल अदुना एफ्रोस ए हायर सेकेंडरी स्कूल खाबी सोइबु पांजिल अमसिनो दा माइथिबा पिरम लगा टूर्नामेंट असि की फाइनल चंखी चथरकलिबा
tournament asigi ngasi sanaki ba ani suba semi final dana Bright Career Academy lamlaina Goodwill English School Yangang Pokpibu yamna lakchana panjil taret suino da maithiba piki tournament asigi final changkraba Bright Career Academy lamlai gi sanaroi poirei to na panjil ahum nauchana panjil ani aduga commander amasung Priyandana panjil amamam chansinki Daiso Imphal East District ki mityeng makhada Khuman Lampak Artificial Turf Ground da knocked out basis sa chathariba football tournament asida Imphal East District ki manung channa leiba football team taruk na saruk yari Ani suba MCA T20 Luwang Pokpa Trophy ki ngasi Luwang Sangbam da leiba Luwang Pokpa Cricket Stadium da sanakiba ahanba quarter final da Young Star Nagamapal amadi Cyclone Cricket Club thangwaiban ani gi match adu nongching ki fibam fatabana maram oiraga yeithokre cricket tournament asigi ngasi nungtil sanakiba ani suba quarter final da PTRC patsoina betting hana sanakiba da match asigi Match asigi apiba over kunda wicket nipan turaga run marfutara mapan lobangam ki match asigi ani suba betting sana ki ba traw kwa kai thelna match ki apiba over kun yaudringai da over tara nipan ga ball ama sana rakpada wicket mapan turaga run marfutaret lawkiba matam aduda numit ki mangal wat panamaram oiraga match asi makhatana sana roi haina match asi bu conduct toriba umpire na wakat padagi match asi Makhatana sana khidre oirakliba match asigi maong mataw asi yenglaga hayeng match asi kari karam tawraga loisingani haibagi matangda Manipur Cricket Association gi thawpuriba singna warep ama lawgadawri Kasturba Gandhi Balika Vidyalaya School Androda Jun Kunmari dagi chatharakhiba nupi macha sing dagi oiba self defense program adunga siloisin kre nupi macha cha marom na saruk yakhiba program asi Jit Kunedo Association of Manipur gi Dr Moirangthem ibom chana sinduna pangthokhibani Aroibada bulletin asigi headlines amuka hana miyam da thamjari Indo-Myanmar border issue ka mari lenana tha asigi kunmanga da resurvey tawgadawriba sida Myanmar government ki mihut yauna state asigi stakeholders sing saruk yahalu haina hanagi chief minister Okram Ibobina demand tawrakli Bosem na lauba class 10 exam da mark wat na pirambagi wathok loidringai cherak asida head examiner na mahiroi khara ki mark semdokpagi wathok amasu de samna puthorakli Army na nupi oibi sing yauna chathakiba miut minegi thawongi mayokta imatarani thoina kangla mamangda changsinkiba khongjang ningsingduna anirak suba anti repression day pangthokre amasung National Plastic Surgery Day gi thoram pangthokre athuba matamda RIMS da burn center hangtoklagani haina RIMS ki director professor A Santana lauthokre